Paujadi yumpam uiba maru uiba pau khara update taujari. Senderda chanapagum state asidasu lagaki employees sing DA chada kunipan PBU Federation. Senderda chanapagum state asigi lagaki employees sing da DA chada kunipan PBU aina Manipur Government Service Federation ki General Secretary L Purujit na phongdokre. All Secretariat ki conference holder kasi Manipur Government Service Federation. Manipur Secretariat Service Association amadi Trained Nurses Association of India. Manipur State Branch ahum na pulaga pangtoki pa paugi mifam na madhaki wafam basi El Purujit na pangtoki bane. Thasi ke hauki batarit dagi lenga ki employees na tongan ba DA National Allowance Grade Pay Promotion na sing patongan ba demand sing taladu na democratic ko ba maung tabag lepa ki khongjang jangsi laki bane. Ngasi ki paugi mifam adu da El Purujit na makhatara do na haiki India ki top state singda amadi Manipur da su sana khaba tare chuba pay state asidade maung marin chumda pamong amada chanari state asigi lenga ki employees na phangliba DA asi chada tare khaktani central government ki wadadi hojik chada kunipan yaugre pojegi mamal engalapagi matungina employees singi DA engat pam thokpani adobo state asigi wadadi chada tare te hengat kibadagi ngasi phawwa lengdana leire employees na taliba demand sing mamang da karak thaba kondokani haiduna lenga ka MOU kurek pina kibat laire adobo ngasi phawwa thabak to ontok pangamdaba ase state asida lenga glol ambalaitre haibane lenga ki employees na loriba thawdang sing tabi daba asida ki employees sing asina khongjang ase changkhilakpane employees na taliba demand sing asi lenga amadi makok thongba authority na khangbiba chumi aina su mangna makhatana phongdoki makhatarakba atopa editorial ki kalam amada Manipur ki tungki maraibak Manipur da lenga kani laina da bathausil semba chumde Indian Constitution के Article 371 C na Manipur da Hill Areas Committee linkhat hankiba amasung chingki lamsing da akana matik mai kyamarom pisin khibadage Manipur da singa masung tam habase mathanta poksa rakhibane Constitution ki kanglol asigi matungina leba ki oiba thausil lama sembada chingmi singi matang yarok lagade Manipur Legislative Assembly makada semba Hill Areas Committee ki apa logo sangi masina mising jamsu da basing ki miyam ki hingba ki phangpham thok pasing phangan patana dana singki lamsing Makoi ki wena kallaga thamduna lakle tasing nabaki hairuraka di Manipur ki pak soba square kilometer di singkuni thoi sahung kun ga tarit asiki mungda chada marfudra haibide square kilometer lising kun supna marfuga mapan asina singi oiri aduga lemauriba square kilometer lisingani chani kunthagani pan asina tampaki lam oire pak jawruba square kilometer di singkun hen ba asidana tribal natana atoba phulkimi amata lauri yumpham thamduna jumling kailing bayhande Pikraba tampaki lam square kilometer lising ani chani kunthagani pan asidana state asida leiriba mipung khudim amasung mainland India da lak pasing loina khuntaba yai Manipur ki apunba mising lak kuntharom asi yauna India ki mafam kya dagi sanglakhiba miyam da tampaki lam da khunda silak pasina yellow mi oiriba midai amasung atheng matam da Manipur da sanglakhiba midai pangal senge laifam ka hena biksalaki haipasi khudema na yanarabane Sakot thorang ki thabak sing paikat pada lamgi mathau tarak pa mati mising noma gi hengalak badagi ekoi panamaki chana thangna ba polam sing thari ba lofam sing bangselak pagi wathok laire samna ra ba batam amada matik mangal leida palamba mitai sing laifam player loidore amasung minority tarak pa ya bagi family orakle mitai sing na thengna jum pan ba amasung masa masu sem pangamloi aidon angang masing jamna pholak taba aduga atopa kanglu ki miyosin na angang masing jamna poksilak padagi Demography da chawna kai tharapagi saitheng bangle masida sunatana sahi asida pangthok kadruba mikok thibagi masing asina reserve seat ki masing jamna hengalak lagani sahi kharagi tungdadi marwaina mitai sing hinam kudemakta awa banang bagi phibam da leiragane Manipur Legislative Assembly makhada leiba Hill Areas Committee na andakta di Manipur Hill Areas Autonomous District Council Bill 2021 semdok naraba recommend tawdana Manipur lekhakta thakre amasung bill oina Manipur Legislative Assembly ki mifamda Puthok na ba hajar kre Hilarious Committee da Kangbopi AC ki yauraka MLA kullai handa kitam masigi onadi singki MLA anirijan tawkhibana MLA taragani phan khak lehore Committee asida BJP Congress National People's Party NPP amasung Naga People's Party ki singki MLA sing yaure samnharbada kuki natragana naga haiba thinadana singbi singki MLA makai pullaga laurakhiba wari pamane Hariba wari basi lenga house da puthok taba ngamme karigumba puthok tuna house da wari blora suma du governor na aba pida ngamme ariba yekasi mahut sinna puthok le badra bill asida hana dage
hauna power pidaba amasung chanariba sing hauna power ek function sing apselakle singmi sing jai pa bhai basi manipur gi jai phabani makhone chakhot bhai basi manipur gi chakhot phani adubo laingak ta bill puthokna ba thangalak liba recommendation asida yawri warum kharadi state amada laingak ani leibagi pandam yawbagomna oi asiguma pandam asi ada di khulai pai basing gi lup kharagi oidona lakhi aduga haujinga amuk state asigi singgi law maker sing jawsilapani aiba yai kudamoina harbada hill house tax adc ki makada thamba manipur gi singgi lam singgi chakot thorang economic planning tawjaba yauna budget planning amasung allocation hill areas committee da thawdang lahonba state lengak natraga center na singgi lam singda chakot thorang ki thabak paikhat ke haiba taragade adc singgi ayaba hana lawba state ki employee sing amade centrally sponsored program ki employee khudengmak autonomous district council ki manungta leirabade deputy center lakpu oina lawgani amasung makhoi ki tolop adc ki khudang da pigane employees sing amadi official sing ki transfer tawthok taw sing ki thabak sing adc ki ayaba lahonba professional tax gari ki tax mining forest products sing makhoi ki oijaba haibana sing ba mayam amba yaure matang asida panjaning bo wafam de pikraba state asida lengak ani chalai bagi mau ama singi law makers na pukhalak pa si yamna tarai na loba yaroi makhoi ki recommendation adu lengak na ayaba pi dabana house ta puthok traba so recommendation adu di adam lehawrakane masina singa masung tamgi apun bagi saktam sauna sokalak pa yai marmadana law makers na sing na tragana tamgi aiba amba thidana manipur bu maset tandana ba aikoi masel lana lawna dur irang saga nandana ba amasung punna sakhot minana ba wakal tamin haninge ato papau amadana athubada wakal taminana ba lakadabane pandemic covid-19 na maram orga kham thengna awaba mayok nariba jaira kasida karisuna sungdana sendong ki damakta school charairba maipak higher secondary school wangkai SN Girls Academy Sakolban Little Flower School Impal hariba school singase mairoi lup ki loisangda atoba matamda lakton wakal tamina gadabani aina mairoi lup taruk emsu MSF desam ems amadi sungna phangdorakle hiramasik matangda mairoi lup taruk asigi mairoi lup asina thadorpa serolamana hai pandemic covid-19 na khamthengna awaba mayok dariba matam asida lanai school singna langang na tholiba figi mamaldagi hena lokchinta mairoi sing hena awaba mayok halle lanai school sing asi mairoi sing dagi isuptana sandong tanbagi sanabi noma gi ising isakum hengalakle asiga mamangda sathaduna sandal lambi wana satharlipa asi lengak nasu yengsin gadabane loinana lengak na lanai school sin criteria suba sudaba yengsin dana recognize person dra punna sendan minna bagi mami tari aina mairoi lup na lawi aire miam amato oina lainana ba taliban na imam singda khangan kre taliban na afghanistan mafung phana baisin ke bagi matong da Pasien kiba atu ki mayokta laiba kasi ki konung kabul jang sagol senamita city ki ada protesting sandora krabada Taliban nama koi ki ahan ba irai ki laison thorom sing da laiba kasi ki imam sing da miyam bu amato ina lehen na ba apel tau khre Afghanistan de disik amga sa pantara ka mapanda British ki kutagining tamba panglak liba na bit ki thorom pang thok poina kutong chaba lawtana nupi amasong nupa sing ki kangpu amra kabul da amuba anghang ba amasong asang ba national flag sing pai bagi bagi sakta mama social media video aman utke miyam aduna aikoi gi firal aikoi gi identity aina lauki nongbok tangba city asadabad ta miyam amagi mathakta Taliban na nongbai kapada mioi ka sigre aina mioi amana aike kabul la rally amagi manauta sunongbai kapagi makhol ta ki haina atopa mioi amana aike adobo nongbai makhol sing adu Taliban na nongthok ta kapo hen bai haire hauji konung city kabul da chawrak ni yengbada ing tapagi pibam lairi adu Kabul International Airport manung amasung akoi bada mioi taragani thoi sikre haina neto amasung Taliban official singna aire diplomat sing amasung Afghan citizen khara yauna misam sing lokthok na bagi damak security pinna ba city adu ki matakta US fighter jet sing pai ki American troop lising manga chani henmana Kabul Airport adu ngakle amasung facility adu ki gate khamram hangtok le hani US military na aike US government August 13 da mi lokthok bagi thabak lochila ba yare maduna Taliban ki laman khumlakpa yabagi khudong ti phadu phangba yaba Afghan amasong makhoi gi imungi mioi lak am hena hondok tuna thamlaga dori aina US lawmaker Jason Cronin nungnam ba phangdokre magasi American affiliated Afghan sing lokthokpa thujalan na US Congress na hona badalu sing liba amane hajuk pabada Kabul airport gi mapung phana process tawraba mioi lising taruk leire thunamak plan sing da tongkhalagani han State Department wakaloi net fresh na aike US na hanana American citizen amsam legal permanent resident lising amka sadret marfudrani thoi jauna miyoi lising taruk sadret ni fuga ma thoi lok thok lakre
Afghanistan da Taliban na US ta mating pangkiba miyoising yumthong koding changtuna thiba haure UN document. Taliban na yumthong koding changtuna US amadi NATO gi force ta mating pangkiba miyoising thiba gi thabak hena kansin kre hana confidential oiba United Nations ke document amada phangdokle. UN Threat Assessment Consultant na piba report ta hairabadi Taliban gi group asina opponent sing ge mayokta Laman kumlamloi haibagi thazaba pikhiba tarabasu group asina faba family individuals in priority risk ama pikre Afghan military police intelligence unit na chingbada marwaiba thawthang lawtana thabak tawkhiba miyoising asina hena kodong thiringai oina oi aina document aduki warona phangdokle Taliban na faba family individuals sing amadi makhoi gi imung manung gi miyoising adu phananaba gidamak jumthong koding changdona thiba hore Kabul airport tamna lakpa lambida chathok chasin tawriba miyoisimba kumna yengsinbagi thabak hawre capital Kabul amadi Jalalabad jaun maru oina city singda document sing thamduna screening tawbagi thabak adu chathare yom sakhasana bitta pikhiba document adu Norwegian Center for Global Analysis na ibane hariba Norwegian Center for Global Analysis asi UN gi agency singda intelligence ki oiba ipaw pidak pisin tawriba organization amane Taliban ke fighters sing asna makoina surrender torogu yadaba police amadi military da thabak tawba imung manung ki miyoi sing adu da marwaina target tawre makoi sing adu ba faraga imung manung hupna dandi bi bagi thabak chathai aina organization asigi executive director Christian Nelman fangdoragle mana makata na hakibada mamangi matamda US amati NATO gi force ka thabak tawraba Afghan amadi makoi gi imung manung ki miyoi sing pulap faraga ot panaiba amati hapa topagi thawong sing phawba chathare Masna Western Intelligence Service makoy network amati Taliban ISIS tengna bagi method amati tawpangam bagi sakti aduda akai pathogalle report asina makata na hakibada militant sing asina anoba information lauraga e pau sing khomjilaga US amati NATO ga thabak torma miyo sing likul libagi thabak sathari loina makoy na target tawga thaba miyo sing list adusu hena masing jam khalagle masida maruene e pau piriba miyo sing adugi manungda mox da liba miyo sing amati mani Broker sing contact tawrka list adu khongat pagi thabak chathare Taliban ge official sing aduna British amadi American sing kamari lainaba mari lainana thabak toromba mahung matau na jingba adu gi maramda aku papau pine na basu khangale kari gamba I pawasi musing punna phagat pagi thawung sing chathai saria lo da jampam orga musing adu dandi pi bagi thawung sing chathagani haiba wafam sa khangale Norwegian Center for Global Analysis na makata na warning pirebade Taliban Afghanistan tali hutba Western abadi ati atopa mireibaki miyoising da supaba pun bagi thawong sing phawba satharpa yai masida medical worker sing chu khudong thini oi amadi militant sing asiga meyok da criticize tawraba miyoi kudimak chu khudong tiba simayong na bayai haire maraga sida Taliban na DW journalist ki mari mata ani dongmena kaptana arkhe Germany ki DW news channel da journalist amoina thabak tawriba Afghan amad Taliban fighters sing hananaba akan bamong da thibagi thabak chathari amadi mahak thib phangna ba khonabada Zatharki ba thawong sing kamari laina na journalist adu ki mari mata ani Taliban fighters na nongmai na kaptuna har kra na German public broadcaster na phangdorakle Taliban la lobusina Afghanistan ki tongan ba city sing lai ba jum sing ta changduna DW news channel da thabak thoriba journalist sing thibagi thabak chathari Taliban sing na journalist sing ki matak da zatharakli ba thawong sing asim yoi bage minung si jawd ba thawong ngak tani aire amrom da DW director general Peter Limbok na tawdok kasi akan bamong da janing da bapang dorakle ato papaw amadana Goa da Russian nupi ani siramle hauki bapung kun mari manung da tongan ba tawdok ani da North Goa gi Siulim Palace da Russian national singhoy nupi ani makhoina leiriba asan bajum sing da siramle an North Goa district police nai rai numita pang dorakle masagi sahi kun ga mari Surabi Alexander Zabi Sagol Sendemit ki atheng bada mahna leiriba jum aduda selling fan amadagi thawri yalaga siram ki amasong Ekaterina Titova ko masagi sai kuntra kamari surabia to parasen to piadona irai no mitam haki apartment da siram ke go police ke spokesperson amana ai Titova ki masada sopan bagi mafam sing thengna khide case animak unnatural oiba message sing da na register to bu loina da tijin bagi thabak chathare hauki ba sahi tara rongi matam basida Goa state asida Russian travelers sing na pamna ba koifam ma oirake Siulim Village asi Russian tourist sing na pamnaba samudra mapan ki village sing wariba morsim amasong arambul kanaknaba laiba mafam amane businessman had ki bagamari lainana ama fare sahi asiga ho ki July da North Goa gi
Pernem sub-district local businessman ama hatkib thawdok mari lenana Gujarat ki Ahmedabad taki nupa ama mihar pagamari len mihar pagi maral situna fare aina Goa police na pangtorakle Goa police crime branch na thokpa statement man ai ekus adu joypari Goasai kawi Gujarat tagine Mangna hokiba July thada masagi sahi yankhayum doi churaba Chandrakant Bandekar mafam amudam hak Thilalaba matung thangna thilaga atke Wang pong chatabada Goasai nam hakum jali singani kun matoi ki jun thada Goa da laki ana phangdoraki selarekta badagi mahak Ahmedabad da hannada bawarib lauke Mana Goa dagi hanbada laikidaba Bandekar gi gari da mati ama yauke Bandekar na siriba sana ki lik upada bahang na madubo namduna lauba bahangke wakala siga loina na mahak na Bandekar bu thangna thinki bane Nongmai kap ki bagamari lainana police person ahum suspend taukre Union Minister of State for New and Renewable Energy, Chemicals and Fertilizers, Bhagwant Khubaba Taramna Opagi Thoramda. Harau de ambu utun no make up Kibakamari Lenan Constable Home Suspend Aukre. Sagol send the Mitkin Bidang the Zag Dergi Superintendent of Police SP. Bad Motina Veres, Santos Samasung, Mebupo Suspend Tawak order Toke. Makoi Homework Constable Gactari no make up Kibamadam da. Mafamadu the Lina action Amatalakurki, the Bagitamak the powers. Police person sing adu suspend tau kibane. Taudo ki photo sing apsa video footage ta Hanaki Minister Babaur Sinchan Sur na bakuta rifle pilot na tili basing da namay kam na pahaiba okay. Tawag mo sa hujik phabudim haki mayukta investigation sa tabagi wafam panadre. Pakistan ki azadi ka sokta YouTuber ama molest to wadat chena babiwi tara mga police na fakre. Thasi ki tara ka marida Lahore ki minar ay Pakistan manak na daliba azadi ka chokta pangtho ki Independence Day thoram coverage to bala ki ba YouTuber nupi ama mayam chung to molest to ki ba mati asok pandangan ki ba ki thodokta chena bami tara mga Pakistan police na karang phakre masing jamlaba inkhalgliban has ni YouTuber nupi adobo khudang paiduna singsilaba patong mahakpo mayamna thangkatuna mathakta langkatuna sana ki bani bahaki mafi marun sekadna molest to ke Taudo lebak adogi mafum kudimak te leiri pamiam le jaring te bapong torke ba kaloina na malenge miam na so akan bamong de kandem taurake lebak adu leiri party kudimak ki politician sing amadi civil society sing ki member sing na so taudo gadu sexual terrorism amani ana fong dorakle taudo gadu kamari leina na police na masak maming khang ta papiyo jamri ki matak ta case ama register tau khraba matong an bagi wena miyo tarma phagat ki bane video footage ki mateng ka loina na taudo adu sena re masak khang dok na bakhona re police na taudo asi kamari leina na phara pamiyo sing nan Believable the Tamle. Mahatarakpa Atopau Amadana. Luglen Charubadagi like an acre. Asamgi Lanka the Puja Prasad Charubadagi Jamhead or Standa like an acre. Officials sing Matungina Mu Jamhead Primary Health Center Amazon. Lanka Town the Labor Lankesuri Hostel and Metauki Ire. House Primary Health Center the Mu Jamasuk Namanga like a Nari Amazon Taramana Lakusuri. Lankesuri Hostel like a Nari. Lankagi Langma hala da pangthok puja amada luklen charubadagi angang kya jawna mioi kya narakibane report singi matungi da mioi kya sagol senimit ki nungthel dagi langka da leiba Lankesuri Hospital amasung Primary Health Center da bokatona laikanare Tokyo Olympic ki gold medalist Neeraj Chopra favored tawbadagi Panipat Hospital da admit tawkre Tokyo Olympic ta India ki track and field athlete hanbu na gold medal phangkiba amade games as the individual gold medal phangbadara Ani subentian wariba masagi sahi kulum doi churaba Neeraj Chopra favored tawbadagi Panipat Hospital admit tawkre ana pawgi source amagi matungina phongdorakle Laiba ko kun mitam haki village ta pangthokpa welcome ceremony amagi mai chalakpa sarukta masanga lokta ba amade Lahu tarukpadagi ceremony adu mapung phana jawangam khidaba loina na Panipat ta leipa hospital amade admit tawkre Mangnin thijana potha jaraba matung da masagi film da kaiso akai ba laikidre adu moinabak section tharok lokot poina function adudagi mahakjar kebane Maki village adugi manak nak pamafam da pangthok pa ceremony gi thorom adu yaw bala kum batam da masing yamlaba miui kana thorok tuna sarbiya ki masina maram warga function pangthok leba mafam adu yaw na changchin na ba khora ba da patam changki welcome ceremony adugi function pangthok mai jalak pa sarukta maki masara chok thaba pharok pa loina ra layo hawraki hari masina maram warga phak function adu thadok lomlaga manak nak pa leba jum ma da changla ko ba ki aike Tokyo dagi thunglaba matung tarak pada miyam da function kya pangthotan okhiba aduna maram wargam hak masada soktaba pharukpa mali hojek masagi sahi kulum dai churaba javelin thrower Neeraj Chopra track and field gi athlete Olympic ta gold lobang ngamba anba Indian oire amri sudar Avinar Brenda gi hek matung tarak pada games asida individual da gold lobang ngamba da ani Indian oire
Magasi namit ini muki mamang da mem halak kraba matung tarak pada fever jam nak kan torok pada ki dokter ge advance matung ina coronavirus test tauki adu mahak covid-19 ki test tauki pada negative result phangwangam gre masih hoituna su mahak masa matam khara ge wana pothana na bagi damakta engagement ki thorom pun pakathing badam gre Delhi da su tongan tongan ba facilitation ki thorom da saru ya ke maki bong problem dam wariba Khandra Palace asi pani pata ki kilometer taramanga lape Lebak Boban Bita local gimiam putaram opo thorom pang thoki bani aire Mauna amadi laisabi da old age pension piramble MLA Hairok AC gi ACSC mamang da MLA orambasina hanna yang biram dabagi awat apa laita laira bana big thana laiba AC ne Government miyam gi damak pi tharpa scheme ki hagi kanaba sing kendra asi da minister su oramlaba hanagi MLA na bioi khojo khara da dum phangalaga lairame Asengba beneficiaries sing da amata jahulamde old age pension pauba mauna ha laisabi da piraga lairami asigumba mayamgi awat pa kaya asi urubadagi amuktang di bengket kaya habagi pandam da mikal thengna khibane Hausi miyam gi thawjal dagi mikal mai pakton AC asi gi miyam gi thawal tawjari sahi manga gi matam asi sahi ani amadi covid-19 na maram warga matam mangkhe sahi ahum khak miyam gi thawal tawjarak pada miyam gi awat pa phana jamna di mengat pa kamjare loinamak pelan ba haiba adudi khara wana thokane miyam na pen da ba kaya laigani madu khange assembly constituency asi sem ka da ba yapna wale miyam na hanagum akha na sagat pidun AC asi atopa AC sing dagi mangchal thaba AC ma ohen bada miyam na mateng pangbiu ana su MLA na apel tawke arbe da content sing asi ki marwai ba pau khara asi ba pau dam jari ba pare local news YouTube channel amadi Facebook page asi dagi yek biru pun ma patha sari channel asina tom da kanara badi subscribe tawi dribasina subscribe tawi mo like and share tawi su awi ga pramap po amukana thaga sari